sigi video sidi aina kay hai tar khoi brother amakhaki video kaino hana ai kaino tawjaramge hajaramge aigi sigi video sidi ai negative comment do amani khak pathokjage tawbane sigi mamangda khoi brother thaibong mi haina magi channel amakhak leibane bako aduda changaga soidana yengbiyo ai description da su soida hapiramge magi channel da strike lakpagine kaisu leitaba hai tare khoi video gi sembada adi funny video adagi inai taba khotpa adugumba amta da lakpa nate ba magi strike se sigi maramda ai khara hajaramge ba adi khoi mayam sectional laina ba hai tare adu mya magi strike se kamaina la ino hai tare di yone YouTube ki site gi budina te khoi gi kaino tawrise YouTube site natraga Google site gi nate ba ko apps khoi gi sponsor tawri ise advertise ki tawri ise site amadi nu pa do muslim ne so hai Muslim ne so hai adi ma da sumain tawri yamna YouTube ki yam kana na bagi da makta hai ba ko hai bane ado mana dugi kaino me am do tawraga haigi advertise to mana video semaga kaino tawba matam dane ba ko haigi strike la ise strike chari ise adu strike chabado hojikti haidi strike ka copyright kya mana deba copyright claim chabasidi keshuna te ba haidi khoina video ama upload toba matamda akhoina phangiba revenue paisa do haidi owners haidi isai dugi company dugi na traga video semi ba company adugi mafam du da sakhidoine ba copy tawriba khoina copy tawjariba mi dugi mafam da sakhidoine ba sidi khoi video effect kem talai te ba strike sidi ke haine khoi video da yam effect lai ba ko haidi khoi gi strike se ahum lak hena kano pi ba ko magi warning se asida hanu warning pi grabani na khoina video mathang upload tawrakpa matam da ding yam cheksalani ba YouTube su kai da sorino kholino thigalani ba ko thigat padagi di strike se mathang lakpa bu yaye ba ko aduna siguma mayam se thoktana ba haina mayam khoi puna chection mina se adi siguma fraud yamna tawba ngamba ko mi kitang phawgalakpa mi do kamaina sidaga dage kana kamaina namthaga dage kamaina manghanga dage adi magi subscriber do kamaina chingsalakani view do kamaina engoda chingsalakani mang yamna siguma mayam se hackers tongam hacker me am thole ha ba hujikti aduna khoi moi su hacker sigumba phataba me am side khoi section na leina ba ko haidi kitang su gyan ta na ba mina dumai sponsor adagi apps amagi matang de sumain to bi kholo haiba matan da phajana khantharaga kamain to bono khotpano haido me am do adu mayam do tawrakanda khoi step to lokhamina saba ado me am soidana akopa maro dudi mayam soidana aigi brother gi kano channel sida changa soida yangbiyo ai description box sida ai magi link de som hapcharamge ai di thoidokpadi pa hena di khangjadre akopa maro ni man loina haijera ani mayam ai sumtagi message oibane haidi suguma strike se laktana ba khoi section se fraud mayam lai aduna siguma dagi section na laimina se haibane sungse soidana magi link de changa gi yangbiyo mayam ai ngonda support tawriba yangbiba mayam sumaina mangonda su support tawbiyo mayam minungsi utpiyo mangonda su yamna nungai bane inaw su yamna nungai bane brother du su yamna nungai bane yengbiyo mayam aduga khangani ado mayam ai video se mathangi kana negative comment do adu ai pu pathora age bako moina piriba comment sing do ai pathora age sum taw bako mayam su nongding biaw bane han bade yo mai comment se batman hai bako batman na suma habir e mema du su humu bang tawni high grade nangsu hu mukbang do tawr odana big fan ni mi amta ya bioi hu mukbang sibu kana la tawna ge haibini da hu mukbang do tawradi khoi akasa pai gi roidra mathak ta pai khat ki roidra ba ado hu mukbang se ai hoi ko nang haibido ai yarge hu mukbang taw haibido yarge ado somna hu mukbang se hana tawbir o hu mukbang se tawbu su yam pamma male som se hu su yam charam gadra di khangde ado nang chaaba ngam ga dawri ba hu me am do ai sponsor tawjarage lupa kya changdene paisa kya changdene ai hata puthok jarage aduga batman na ko hu mukbang do hana tawro adugi matungda ai asengbi ai hu mukbang tawrake nangi mathangda khoiremba luwang na pakte da mi matau tambada waramani ibe mai mana khai piri ba comment se aina khetri chabi ge matang do adu de pirak pane ba ko khetri chabada matau tamba ai ai karino khangde kang nimita khechi chadradi kari nimita khechi chani kanglen de khechi chadradi kai nimita khechi chani ai khangde khechi sidul in chana bangang tani mi matau tawe ai mi matau tawde isa gi oina khechi hawraga chajabane khoiremba luwang open zip chanam ko adu kyam char du bo ok tari tu oi aina chaba oigera kitang chaba oigera mayam chaba oigera aige kushi ne bako haidi aige paisa ni aige pocket money ni aina chari ni sida kai somna adu kyam char tu ok tre tu ok kaina haibdo aingonda de haibira kano aige kushi ne ba migi life da interfere tawge haibo khandudi khanbi gano
Risikanta pebam video khudingi humangna futle sare adum hai yam taning de sum hanjin aina humang saure humang tare ade hai myan je humang saubagine kayira hade sak thongba loiroga video don thangdoga nammine ba sak ding adu su itomta na semjaba set up taw myam su itomna tawjaba sak su aina thongjaba utpasu utjaba sigi mayam sina charba matam dali hatta khoju waye bako aduna humang su brek sauba dare aduna humang sawe ko le haina hanjin hai bine yam nungai tragadi ai video se yengbi gano Risikanta Chan mai ba ma chak se sai de bi yot lisi kai gino yam haina di yeng ba da ai chak sai de bi yot pai se kang kan da yot khrage ai video do ai su yeng jere nang na hai se aduga nang som ta video da chang gi yengo ai chak ti som sai bine hoi sai de ba se kang kan da no har kan da ising thak ba matam da ai chak sai de ising do sai de ba ising bu kana sai na ge adu amuka video da chang yengo kai gumba chak to amuka sai de bi ne nang gi mit u da di ne hai di Manang nagpa clinic amada chatpiro aduga mit yam soabane ba amta yengbiro ba thuna manang nagpa clinic amada age rojet tongbram mai mukbang kanggu na tawrise sum paktre acha khudingi yami haure he na ware he paktre haw ta basu yawramani ai di video khudingi adagi chaba khudingi hingjang mathel khudingi ai haure haure di haidabane haidi ahau ba yarak panina ko hawi yami hawi haibane ba ahau ta ba yarak padu e sidi thumya I sidi yakte sidi chammi chamde ngata ne ba ai ase ngasam ngata haibane ba thengjang khudimang mathel khudimang cha khudim ai hawi haina di loina di hairam moi ado paktra di kaisu kaide apakpa madu sum yengbi go pakta ba khoide yengbira kano amuka su hai naucha angomai humubang amta tawbir oi hoi ai humubang no tawke nga sage batman haibido ma han tawhan gi se ma na humubang bi het ngama ba ai mathang tawge ba ko adu ma tawpra haina ngai gi se naucha NL khwai bung YT hai ba ko nang yam paktre unsubscribe tawrage sister ma se mang de ai se aseming nungai kan thagalam ne du hujikti yam paktre ye kari noi khangdre ba ko kari da paglak tri noi khangde hoi kaisu kai de unsubscribe tawgo yengingdradi sum tawgidune noidi su wai yengbada adagi noina comment pirakpada uriba khoina su wai kaisu kaide aduna unsubscribe tawbigo sana zawba mai ba mai mukbang tawba mi di corona changde haigum tai he kanana hai ro mukbang tawba mi ke corona changde haina corona changda ba haisidi ma ge makha pole hadi yumda phajana lai panthok te bi lai biraga sanitize tawba adagi mi crowded oiba mafam na chatpi da ba adagi yamna kano tawda ba adugumba di corona pa oi hai bigi wani mukbang tawba mi bu kanana corona pa oi hai ge tawrisibo taiwona re haba noi hai se to ma'am ai video se side lotion lage ai gi ngasi gi video sidi ai gi brother dugi matang da kitang share tawjarambane ado ai sum nungai na ba haina ko ma'am nungai na ba haina comment khara ai hapchalamane ba ai video support of sanbiramo ai matung de video amaga purga mukalak charege ngasai gi brother gi thebong mamit ki do soidana chang yengbiu ko aina haige ba mayam dudi kai suna te ba haidi ai kitang ka khangbagi mana engon da kitang khara share toropagi ai su khara haibene ba ko mayam da ado aseng ba tang ta ba do khangge hai tari magi channel sida soidan chang ga yengbiu mayam bye bye